ngasi numida wairam phongkiba tongan ba Manipuri siphongsing amasung thokiba thawdo athokisingdagi maroibi I pausing miyamna thamjagi hanbada paujal pausiedigi lakusaraga Bangladesh ki hanagi PM Sheikh Hasina gi arrest warrant thokre Bangladesh thokiba asobu irangna maram oiraga misimina kya yaukibadu leiba asigi Prime Minister Sheikh Hasina na leibak lenga mahaki minister sing amadi mari leinabo official singna thokwanbani haina sauna maral siradun athubuda fagadabani haina ICP arrest warrant thokre International Crimes Tribunal na Sheikh Hasina ki matamda leiba asida leiriba miyoi singi mathakta sauna human right khongaunaki maram aduna mahak yauna mari leinaba punamak faraba matuna makoigi mathakta case sathagadabani haina su phongtorakibani Sheikh Hasina gi lengak tukhraba matungda lengak sasan pairiba interim government na India ra Sheikh Hasina bu shinnana bahirakiba laikhrabani Amaramdana license paidaba expiry date yaudaba diabetes ki hidak supply toramba clinic sil tokre miyamda minamduna diabetes leiba patient kaya gi thawai kubak da haptuna sanarambi thawdo amada ngasi porampat Ayangpali Road Medi Lerak Masinda Dr. Moirang Themdana Birna Managing Director Oiduna Hangba Diabetes Clinic Treatment Center asida license paidana leng satharambadana tana mari leinaba authority ki ayaba yaudana madi manufacturing date expiry date yaudaba diabetes ki hidak langthaksu yolambani private clinic asi thingjin khibaga loinana clinic asida yolamba sing yolamlibi hidak langthak sing Impal East District ki drug inspector na test tawnaba su fort khadi thawdo asiga mari leinana Impal East Drug Inspector A. Romita Devi na phongdokhibada Directorate of Health Services Manipur gi Director na thakharagi mamangda athingba thamduna leiriba treatment center asina ayaba yauduna hidak yolambada natana makhatana ana leng satharamba thengnabadagi Impal East Police Station gi notice ama lakpadagi hairiba inspection asi sathakibani treatment center asida leiriba sayena basing asi loidriba phaoba miyamna center asida ana leng sathabidana bamadi hidak leidana basu khangali Amaramdana Yangsinba Hokre South Korea gi Khanung Supta Liba Muan gi airport amada passenger samaga marfuga matu puraga pairakhiba Boeing plane ama landing tawada runway digi hendoktuna world yaishilaga pokhaibada miyoi samaga humdraga mapan sikiba aduga anina kalhaukhiba thawdu odu Useka Thengjanabadagi Saka Thadaba Yadabana Oigani Haina officials sing the Tazap Puntoki, Taudo Sigi Matana investigations Hokre. Leba Puma Yuan Yam Awaba Taudo Sigi Matunda, acting president Soy Sang Mona, plan cross site Laktun Yangsanki, like Hidrabasingi Imungi Awabada, Mahakna Langaki Meki Pangbia Bamating Pangari Hana Tazabas Piki, Taudo Dungarang Ayupung Nipanga Minute Mapandabra Tokibani, Kadi Maram the Gitokibano, Habit Subsana Kamamdri, Adubo engine the Usek Sankibadiki Uramba Ye Hana Tazanari, plan Adu landing top Yadabadigi Crash Tokibani Hana Sutazanari, Taudo Togliba, Muan. County asi capital Seoul dagi Khanung subta kilometers aniga marf kunipan chatlaga raibani yamna nuaitaba thawdo adu da miyoi ani khaktam kanwa ngamkhibani hari amaromdana lup anigi ming thonbada abbreviation manarabasu thawdang khenai miyamna lana paukhopi ganu president families of the involuntarily Disappeared Association Manipur Freedom Gi Federation of Indigenous Peoples Democratic Movement Freedom Ga Hiram Amatata Mari Lenati Lup Anigi Mingna Maram Weraga abbreviation Manarabasu Thawdang Kene Masida Miyamna Lana Paukopikanu Haina Families of the Involuntary Disappeared Association Manipur Freedom Gi President Kanguzam Ranjana Phongdorakli Palace Compound the Labor Women's Action for Development Ward Ki Conference Wala Pangtokiba Paugi Mipamada Kanguzam Ranjana Makhatan Hai Freedom Asikumza English Singani Ahum the Apaspa 1950 and Namduna Awa Nangalaba Imung Manung Kaktana Shem Kibalumni Matam Kara COVID License Maram Weraga May Thada Pangtokadaba International Week of the Disappeared Palanasi Pangtopungam than a lady Levaki Iran Maram Weraga Yatukuna Levani. Tanzas Ikan Kodana Sapong Lakiba, Federation of Indigenous Peoples Democratic Movement, Freedom Gueva, Tabak Thoram Singda, Ming Mane Haidun Lupasida, Inquiry Amadi, Complainant Singba Tatana Lakpas Leptipani, Maramaduna, Marilanaba Lupki, Wadi the Karisu Kangsadava, Lup Ama, Singshan Binava, Honabigano, Haina Fongdoki, Amarom Dana, Mahesor Tanauzamna Awaba Fongdorakli.
Seti ki tuan lamda Manipur ki thabak toramba saknairaba sana lukhoi lekhidabada RP athawali national secretary meso thanauzam awaba phungturakli saknairaba sana lukhoina lekhidaba siga mari lenana meso thanauzamna Manipur ki saknairaba ayiba ama oibadana tana cultural icon ama oiriba Oza sana lukhoina khanghaudana lekhidaba si imung manung khaki natana lamdam asigi asoba mangjaba mani mangni hinglingi matamda lamdam asigi literature amadi theater gi lamda khaktana tana lam kyar miyambu sumatpa amadi paukta kya spiram kibani ma kuma miyoema khanghaudana lekhidaba sidi imung manungna thengna horiba awabada mahakna saruk yari amadi maki thawaina mapugi maphamda ingna sikna leiruba oirasano hairi atopa pawmana Khulngak pahat pa phab yaning di haidun huakat mifam satakre. Thawal district ki salungpham ki thawdok tu khulngak pahat khiba madi tarukna pha khiba ki mayok tu satharaki bu wakat khongjang gi saruka moina ngasi Imphal East district ki okram suthekta leiba Sanura sing gi yepa thawrang lup amadi naharul yepa thawrang club ki lising makhada laikai sigi lining thau Nauting Kong Harau Sanglen Miam Wakat Mipam Satakre, Wakat Mipam Madru Kulngak Pahat Yaning de Pazin Kibu Kulngak Pasing Condition Amati Yaudana Tadora Kadavani, Apaspa 1950 Hamzilak Libersi Lauto Kadavani, Kulngak Pahat Pa Commando Personal Serak Pu Hibana Singba, Kulaukiasu Launa Kiari. Makasa tarak poin ama sumlo shalak poin panam pauksi eri ke topa maru ebi I pausing thamjage kumza English singani ka kunga homdoi de Manipur de lal hauba ka mari lena wa thawdo wa thok atuki matik hengalaki MSA Manipur irang iroina kumza English singani ka kunga homdoi de awang nang poklam dam de lal hauba ka mari lena wa thawdok masing haukiba sai singdagi hengalak tu na puna thawdok sani ga nifu homdoi thoki haina Ministry of Home Affairs MSA na phungdorakli Ministry of Home Affairs ki report matungin awang nong pokta lal haubaga mari leinaba thawdok kumza English singani ka kunga mathoida sanika mapan kumza English singani ka kunga ni thoida sanika ama thokibada kumza English singani ka kunga homdoida masing khangen hengalaktuna lan haubaga mari leinaba thawdok sanika ni fugo homle thoki lal haubaga mari leinaba thawdok wa thok hengalakibigi maruweba maramdi Manipur da thokliba kangluk irang asinani haina report asina paladuna hengalakliba masing asi awang nong poklamdamda mamang da leramba masingdagi khwaidigi hele hadi MSA gi report adugi matungina Manipur kumza English singani ga kungo homdoida lal haubaga mari lenaba irangda misam kuntragani pansiki kumza English singani ga kungani thoida misam taret amasum kumza English singani ga kunga mathoida misam kungo homdoi sikibani Masigi matakta kumza English singani ga kungo homdoida lal haubaga mari lenaba irangda security personnel nipan siki Salibasai English singani ga kunga mari ki oina ahanba tha ahum phawbagi manungda lal haubaga mari lenaba thawdok khumtraga tere thoki irang asiga mari lenana misam mapan siki amadi miyoi yankai go humdoina lal hauba singna phakibagi record lei report asina makha taraduna hariba matam asida awang nong puklamdamna sakhiba counter insurgency operation da lal hauba ni fuatki lal hauba samri ga tere na fuatki duga khulai sam ga ni fugo tere phangmangki kumza English singani ga kunga homdoida awang nong pok state singi tuan bala hulup singi apun ba keder singa maga songaga maudraga mga laingak ta nongmai samri ga yankai ga mapan hen baga loina sangjarak tuna mausa ki punsida halaki haidi Meghalaya, Mizoram, Sikkim amadi Tripura da santi oina leiba matamda Manipur da lan haubaga mari leinaba thawdok samaga marfuga taret Nagaland da kuntraga manga Arunachal Pradesh da taraga mapan amasum Assam da na nipan thoki Ministry of Home Affairs ki record adugi matungina awang nong poklamdam da law and order gi pibam phagalakpadagi kumza English singani ga kungo homdoi da mafam kharadagi Armed Forces Special Power Act afaspa 1950 lakhoki Assam gi oina district mari khak natana ataidi afaspa lakhokre Manipur gi oina district tareta police station taraga mapana kon mafam singdagi afaspa lakhoki Nagaland da district nipana police station taraga nipana kon mafam singdagi afaspa lakhoki adubo Arunachal Pradesh ki oina Namsai district ki police station ahum na kon ba mafam singamadi tirap sanglang amasum Longding district ta hanagum aduma afaspa lairi hari atopa pawmana Arunachal Pradesh ki journalist union na condemn tarakli Kuki khulai paiba singna Impact TV ki camera met lema pokpam Kavi Chandra da sniper rifles kapsilaktuna aso opananghan kiba thawong bu Arunachal Press Club APC amasum Arunachal Pradesh Union of Working Journalists APUWZ na condemn tarakli APC ki president Dodam Yangpho amasum
APUWJ की प्रेसिडेंट अमर संगनोन पुनः थदरक सियोलमदा हौकिब थांगज नुमिकी अयुक्ता इम्फाल ईस्ट डिस्ट्रिक्ट की थमनापोकपिदा पाउ कॉबरेज चलुबा इम्पैक्ट टीवी की कैमरामैन लेमापोकपम कबी चंद्र एटेक तौरखिबा सिमा प्रेस की निंगतंबा अमदी पौमीसिंगी सेफ्टी अचौबसिंगनरकनी अमरमदा पाउमीद नोंमै कापसिंदना सोनखिबा थाउदोदो कुकीसिंगना चथखिबनि हाइना फुरुप असिगी मियोय अमना फोंगदोरकपा लोइनना मीडिया की मियोयसिंगदा अकी अखंग पीपा वफमसिंगी वीडियो अमा वायरल चलखिबा सिमंगना अमुकि हेन ई पाउगी लमना थबक तौरिबसिंगदा सिंगनाबो ओइना थोगले हारि APC अमसुम APW जेना लेबक थीबा थाउदोदो की मतांगदा अथॉरिटीना मरिक सुमना थिकतुना सेनाबसिंग सेराक पीबगा लोइनना पाउमीसिंगबु ngakshenbigi akanba thorang lakhotgadabani थाउदो असी कम्युनिटी लीडर्सिंग सिविल सोसाइटी ऑर्गेनाइजेशन सिंगना कंडेम तौफम थुई हाइबग लोइनना स्टेट की जर्नलिस्ट सिंगनब लेतना मथौ तौब ngमननब लोखलप थौरांग सिंग मपुंग फाना सगोटकनाकी हाइरि APW जे अमसुम APC न मणिपुर अमदि अवानोंपोक लमदमगी पाउमिसिंगगिदमा मतम पुमबद लेपकनी लुप अनि असिना अरुणाचल प्रदेश की मीडिया पर्सनल सिंखक्त नतना पाउमिसिंग निंगतमना मथौ तौब ngमनगदबनि हाइब वाफम मतम सुप्पगी लेपकदबनि हाइरेनसु पाउसना फोंदोकली लोइसलकपोइना तोप पावमन उयोगसिंगदा सजिलंबा कुकी बंकर सिंग ताकथोक्तुना CF थमजिलकप थगली इम्फाल ईस्ट की थमनापोपी उयोगसिंग सजिलंबा कुकी मिलिटेंट सिंगी बंकर लथोक्तुना सेंट्रल फोर्स थमजिलकपगी खोंथांग लमलाई केंद्र विलेज वॉलंटियर फोर्स LKBBF न फोंदोरकली थगलकली हिरामसिगा मरी लेदना साबुंग खोक्ता लेबा लुप असिगी लोइसंग पांगथोकपा पाउमिसिंग उनाबा मद लुप असिगी मेडिकल डिपार्टमेंट की हेड W बेरेन हाई इरांग होरकपदिगी मेके सोमदा लेरिबा मफमसिंगदा सेंट्रल अमर स्टेट फोर्सिंग थमननाबा LKBBF न मरी लेनबसिंग डिमांड तौदुन लाखिबनि अदोबो थेंगलबसु थेंगना थबकतो ओंथोरकपगिदमा मणिपुर की चीफ मिनिस्टर अमदी मरी लेनब मिनिस्टर लमलाई केंद्र की MLA केस इबोमसा अमदी इम्फाल ईस्ट डिस्ट्रिक्ट की SP बु लुप असिगी मेकेटिगी थगली ngarangdi hona singsang pareng asida central force thamlakpaga mari leina makna hai khongthang asina yeng pokpi sana sabi thamna pokpi amari sandi khongpal na singba mitei khul singda oki militants na tatna landa adun lakhibadu lephanbada mating oiragani roidana manipur ga apunbagi saktam kananaba chief minister na sangsilakpa khongthang khudimakta lup asina mapung phana sawatkani haibaga roidana kanaguma miyoi khrana LKBBF pu kanglup amaga mi सत्मिनब मान मोंग लान उहननब होनरिबसी तौबिगनो लुप असि मणिपुर की नार्को टूरिस्ट मरुफोंग मुथनब होनबद मतेंग पांगदुन लाख लुप अमनि हाइना फोंदोखि अदो हौजकुइनदि म्याम पाउस मतांग सदु सिनजरगे मसु म्याम पुना नोपा अपडेट ngamiनसी